ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯇꯥꯕꯗꯁꯨ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯄꯥꯎ ꯑꯃ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯃꯌꯥꯝꯕꯅ ꯃꯅꯥꯎꯅꯨꯄꯥ ꯌꯣꯠꯈꯣꯛꯅ ꯊꯣꯝꯂꯒ ꯍꯥꯠꯈ꯭ꯔꯦ ꯃꯤꯑꯣꯏ ꯑꯃꯅ ꯏꯁꯤꯡꯗ ꯇꯥꯔꯒ ꯁꯤꯔꯦ ꯌꯨꯝꯒꯤ ꯀꯥ ꯑꯃ ꯇꯞꯊꯣꯛꯄ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯃꯆꯤꯜ ꯃꯅꯥꯎ ꯈꯠꯅꯔꯛꯄꯗꯒꯤ ꯃꯌꯥꯝꯕꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯌꯣꯠꯈꯣꯛꯅ ꯃꯀꯣꯛꯇ ꯊꯣꯝꯂꯒ ꯍꯥꯠꯈ꯭ꯔꯦ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯃꯤꯑꯣꯏ ꯑꯃ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯦ ꯃꯌꯥꯝꯕꯅ ꯃꯅꯥꯎꯅꯨꯄꯥ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯟꯊꯦꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯃꯤꯡ ꯇꯃꯤꯔ ꯈꯥꯟ ꯆꯍꯤ 23 ꯑꯄꯣꯛꯄ ꯅꯨꯔꯖꯃꯟ ꯀꯧꯏ ꯃꯍꯥꯛꯄꯨ ꯌꯣꯠꯈꯣꯛꯅ ꯊꯣꯝꯂꯒ ꯍꯥꯠꯂꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯕꯒꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯤꯔꯁ ꯈꯥꯟ ꯆꯍꯤ 32 ꯀꯧꯏ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯃꯤꯔ ꯈꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯁꯤꯔꯁ ꯈꯥꯟ ꯑꯁꯤ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯌꯨꯝꯒꯤ ꯀꯥ ꯑꯃ ꯇꯞꯊꯣꯛꯅꯕ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯄ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯈꯤ ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯇꯃꯤꯔ ꯈꯥꯟꯅ ꯍꯟꯗꯛꯇ ꯇꯞꯊꯣꯛꯄ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯁꯤꯔꯁ ꯈꯥꯟ ꯆꯪꯂꯛꯂꯒ ꯌꯣꯠꯈꯣꯛꯅ ꯃꯀꯣꯛꯇ ꯊꯣꯝꯕꯗ ꯇꯃꯤꯔ ꯈꯥꯟ ꯊꯤꯅ ꯁꯣꯛꯈꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯁꯣꯛꯂꯕ ꯇꯃꯤꯔ ꯈꯥꯟ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯥꯎꯅꯨꯄꯥꯕꯨ ꯌꯣꯠꯈꯣꯛꯅ ꯃꯀꯣꯛꯇ ꯊꯣꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝꯕꯗꯨ ꯕꯦꯔꯆꯥꯅ ꯑꯃ ꯄꯥꯏꯔꯒ ꯌꯨꯝ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯈꯤ ꯀꯅꯥ ꯑꯃꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯆꯪꯂꯛꯄꯗ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯂꯧꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃ ꯃꯐꯝꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯐꯤꯚꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝꯕꯗꯨ ꯐꯥꯕ ꯉꯝꯈꯤꯗꯦ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯄꯨꯂꯤꯁꯅ ꯂꯦꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯨꯝꯂꯒ ꯂꯩꯔꯤꯉꯩꯗ ꯃꯔꯛꯇ ꯃꯌꯥꯝꯕꯗꯨꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯂꯒ ꯇꯂꯕ ꯈꯤꯇ ꯆꯥꯒꯦ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯕ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯃ ꯑꯅꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯇꯂꯕ ꯍꯥꯞꯄꯤꯔꯛꯀꯦ ꯅꯈꯨꯠ ꯇꯤꯡꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎꯒꯤ ꯋꯥꯡꯃꯗ ꯃꯈꯨꯠ ꯇꯤꯡꯊꯣꯛꯍꯜꯂꯛꯈꯤ ꯈꯨꯗꯛꯇ ꯊꯣꯡꯅꯥꯎꯒꯤ ꯋꯥꯡꯃꯗ ꯊꯤꯟꯗꯣꯔꯛꯄ ꯃꯈꯨꯠ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯈꯤ ꯃꯈꯨꯠ ꯍꯦꯛ ꯐꯥꯕꯒ ꯊꯣꯡ ꯅꯝꯈꯥꯏꯗꯨꯅ ꯃꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯒ ꯃꯌꯥꯝꯕꯗꯨ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯈꯤ ꯃꯌꯥꯝꯕꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯃꯀꯣꯛꯇ ꯊꯣꯝꯗꯨꯅ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯌꯣꯠꯄꯥꯛ ꯑꯗꯨꯁꯨ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯆꯦꯟꯕ ꯗ꯭ꯔꯦꯟ ꯑꯃꯗ ꯇꯔꯝꯕꯗꯒꯤ ꯄꯨꯂꯤꯁꯅ ꯔꯤꯀꯣꯚꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ